ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ 10ꯁꯨꯕ ꯇꯥꯡꯀꯛ꯫ ꯍꯦꯂꯦꯅꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯂꯛꯄꯅ ꯂꯣꯏꯔꯦ꯫ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯂꯦ꯫ ꯃꯥꯅ ꯐꯪꯗꯕ ꯑꯃ ꯆꯦꯡꯂꯩꯅ ꯐꯪꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯆꯦꯡꯂꯩꯕꯨ ꯌꯦꯛꯈ꯭ꯔꯦ꯫ ꯆꯦꯡꯂꯩꯁꯨ ꯍꯦꯂꯦꯅꯥꯅ ꯆꯪꯂꯛꯄ ꯎꯕꯗ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯦ, "ꯅꯦꯅꯦ, ꯌꯦꯟꯁꯥꯡ ꯁꯦꯝꯃꯤꯟꯅꯁꯤ ꯂꯥꯛꯑꯣ." ꯆꯤꯡꯁꯥꯡꯗꯤ ꯍꯦꯂꯦꯅꯥꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ꯫ ꯃꯇꯧꯗꯨꯗꯅ ꯍꯦꯂꯦꯅꯥꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯦ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯆꯦꯡꯂꯩꯅ ꯃꯉꯣꯟꯗ ꯊꯨꯝ ꯍꯥꯞꯄ ꯆꯥ ꯄꯤꯊꯛꯄꯒꯤ ꯆꯦꯡꯂꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯡꯒꯦ ꯈꯟꯗꯨꯅ ꯆꯤꯡꯁꯥꯡꯗ ꯑꯣꯏꯗꯕ ꯉꯥꯡꯁꯤꯜꯂꯛꯏ꯫ "ꯉꯍꯥꯟ ꯅꯪ ꯃꯄꯥꯟꯗ ꯍꯪꯅꯍꯧꯕꯅꯦ." ꯆꯤꯡꯁꯥꯡ ꯇꯦꯟꯇꯛꯄ ꯄꯥꯎꯈꯨꯝ ꯇꯃꯛꯄꯤꯔꯛꯏ꯫ "ꯍꯣꯏ." ꯆꯤꯡꯁꯥꯡ ꯆꯦꯡꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯉꯥꯡ ꯃꯆꯥ." ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯈꯣꯡꯀꯥꯞ 4-5 ꯊꯥꯡꯕꯗ ꯉꯥꯏꯔꯤ ꯆꯦꯡꯂꯩꯅ ꯈꯨꯠꯂꯩ ꯊꯨꯅ ꯇꯦꯕꯜꯗꯒꯤ ꯑꯂꯨ ꯑꯃ ꯂꯧꯗꯨꯅ ꯆꯤꯡꯁꯥꯡ ꯇꯝꯅ ꯊꯣꯝꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯥꯝꯆꯥ, ꯑꯩ ꯑꯉꯥꯡ ꯃꯆꯥ ꯀꯧꯗꯦ." ꯃꯈꯨꯠ ꯆꯨꯝꯕꯅꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯏꯕꯗꯒꯤ ꯄꯥꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯁꯥꯡ ꯃꯁꯥꯅ ꯆꯦꯡꯂꯩꯅ ꯑꯂꯨ ꯊꯣꯝꯂꯛꯀꯗꯧꯔꯦ ꯈꯪꯕꯅ ꯄꯥꯜꯍꯜꯂꯤꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ꯫ ꯆꯦꯡꯂꯩꯅ ꯊꯣꯝꯂꯛꯈꯤꯕ ꯑꯂꯨ ꯑꯗꯨ ꯆꯤꯡꯁꯥꯡꯒꯤ ꯃꯅꯒꯟꯗ ꯄꯥꯜꯂꯝꯃꯤ꯫ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯛꯄ ꯑꯣꯏꯕꯅ ꯆꯤꯡꯁꯥꯡꯁꯨ ꯆꯩꯅꯥ ꯐꯥꯎꯗꯨꯅ ꯂꯥꯎꯔꯛꯏ, "ꯑꯌꯣ!" ꯃꯇꯧ ꯑꯗꯨꯗ ꯆꯦꯡꯂꯩꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯧꯈꯣꯗꯅ, ꯉꯁꯤꯗꯤ ꯊꯥꯕꯤꯔꯕꯅꯤ ꯅꯪ." ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯆꯤꯡꯁꯥꯡꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯦꯂꯦꯅꯥ ꯆꯤꯡꯁꯥꯡꯅ ꯊꯣꯛꯈ꯭ꯔꯕꯗ ꯆꯦꯡꯂꯩꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯥꯎꯕ ꯄꯨꯝꯕ ꯍꯥꯏꯊꯔꯛꯏ, "ꯍꯦ ꯑꯉꯥꯡ, ꯅꯪꯅ ꯁꯤꯗ ꯏꯔꯥꯡꯒ ꯇꯧ ꯁꯥꯔꯗꯅ ꯃꯇꯨꯡ ꯃꯅꯥꯎꯒ ꯇꯧꯔꯝꯃꯨ, ꯐꯨꯒꯗꯕꯅꯤ." ꯍꯦꯂꯦꯅꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯦꯡꯂꯩꯁꯨ ꯉꯛꯂꯞꯅ, "ꯍꯥ, ꯑꯩꯉꯣꯟꯗꯔꯣ ꯅꯦꯅꯦ? ꯅꯪ ꯅꯠꯇꯕ ꯁꯤꯗ ꯀꯅꯥ ꯂꯩꯒꯦ ꯍꯥ?" "ꯅꯦꯅꯦ, ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯅ?" "ꯅꯪꯅ ꯏꯔꯥꯡ ꯍꯧꯖꯤꯜꯂꯤꯕ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯏꯋꯥ ꯑꯣꯏꯗꯣꯏꯕ, ꯑꯗꯨꯅ ꯁꯥꯎꯔꯤꯕ, ꯚꯥꯞ ꯇꯥꯔꯕ?" ꯆꯦꯡꯂꯩꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯃꯤ ꯂꯥꯏ ꯀꯤꯗꯕ ꯃꯇꯥꯡ ꯑꯣꯏꯕꯒ ꯃꯁꯥꯒꯤ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯒ ꯍꯦꯂꯦꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦ꯫ ꯑꯍꯣꯏꯅ ꯑꯗꯨꯝ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯀꯅꯥꯅ ꯀꯅꯥꯗ ꯏꯔꯥꯡ ꯇꯧꯔꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯈꯪꯗꯦꯕꯨ꯫ ꯅꯠꯇꯦ ꯅꯦꯅꯦꯒꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯊꯨꯝ ꯊꯥꯛꯄ ꯆꯥ ꯄꯤꯊꯛꯄꯒꯤ ꯁꯥꯎꯔꯤꯔꯣ?" ꯍꯦꯂꯦꯅꯥꯗꯨ ꯁꯥꯎꯅ ꯂꯥꯎꯔꯛꯏ, "ꯍꯦꯌꯨ!" ꯇꯥꯟꯖꯥꯗꯨꯗ ꯄꯤꯡꯀꯤꯁꯨ ꯆꯦꯡꯂꯩꯕꯨ ꯀꯧꯕ ꯂꯥꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯗꯨꯅ ꯍꯦꯂꯦꯅꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯆꯥꯗꯣ ꯈꯪꯅ ꯂꯥꯎꯔꯛꯏ, "ꯑꯣꯏꯃꯥ, ꯃꯤꯅꯥꯏ ꯀꯅꯥꯅꯣꯅꯦ? ꯈꯪꯉꯤꯅꯦ!" ꯍꯦꯂꯦꯅꯥ ꯁꯥꯎꯅ ꯄꯤꯡꯀꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯩꯕꯨ ꯃꯤꯅꯥꯏ ꯍꯥꯏꯕ?" "ꯑꯦ, ꯁꯣꯏꯕꯅꯤ ꯅꯦꯅꯦ." "ꯀꯔꯤꯒꯤ ꯁꯣꯏꯕ?" ꯆꯦꯡꯂꯩ ꯍꯦꯂꯦꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯦꯅꯦ, ꯅꯪꯁꯦ ꯗꯣꯛꯇꯔ ꯂꯦꯅꯤꯟꯒꯤ ꯍꯤꯗꯥꯛ ꯆꯥꯔꯤꯕꯣ?" "ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ!" ꯄꯤꯡꯀꯤꯗꯤ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯇꯧꯅꯩꯁꯤꯅ?" ꯆꯦꯡꯂꯩ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯉꯁꯥꯏ ꯑꯩꯅ ꯅꯦꯅꯦꯁꯦ ꯊꯨꯝ ꯊꯥꯛꯄ ꯆꯥ ꯄꯤꯊꯛꯎꯔꯦ, ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯑꯉꯥꯡ ꯅꯨꯡꯁꯤꯠꯇ ꯃꯊꯤ ꯐꯣꯡꯂꯛꯄꯅꯤꯗ." "ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯁꯦꯡꯕꯒꯤꯔꯣ?" ꯍꯦꯂꯦꯅꯥꯅ, "ꯍꯦ ꯑꯉꯥꯡ ꯊꯨꯝꯃꯤꯀꯥꯛ, ꯅꯪ ꯌꯥꯝꯅ ꯍꯧꯅꯨꯀꯣ! ꯃꯇꯨꯡ ꯃꯅꯥꯎ ꯉꯥꯟꯒ ꯍꯦꯛ ꯄꯨꯜꯂꯝꯕꯗ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ." ꯍꯦꯂꯦꯅꯥꯒꯤ ꯃꯇꯧ ꯑꯁꯤ ꯄꯨꯔꯥ ꯑꯄꯤꯛꯄ ꯑꯉꯥꯡꯒꯤ ꯃꯇꯧꯅꯤ ꯇꯧꯔꯤꯕꯗꯣ꯫ ꯐꯅ ꯑꯍꯜ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯂꯦꯝꯖꯗꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯅꯤꯗꯨꯗꯤ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ ꯄꯨꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯍꯦꯂꯦꯅꯥꯗꯤ ꯑꯅꯤꯗꯨꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯑꯗꯨꯅ ꯈꯔ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ, "ꯆꯦꯡꯂꯩ ꯍꯥꯏꯕ꯭ꯔꯥ ꯏꯕꯦꯝꯃ? ꯅꯊꯛꯀꯤ ꯑꯍꯜ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯎ! ꯑꯉꯥꯡ ꯅꯪꯅ ꯅꯨꯄꯥꯗꯒ ꯏꯔꯥꯡ ꯇꯧꯁꯤꯜꯂꯗꯅ." ꯆꯦꯡꯂꯩ ꯍꯟꯗꯛꯇꯤ ꯍꯦꯂꯦꯅꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯅꯛꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯦꯅꯦ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨ. ꯑꯩ ꯑꯁꯦꯡꯕꯒꯤ ꯀꯥꯝꯆꯥꯁꯦ ꯅꯨꯡꯁꯤꯔꯛꯀꯦ ꯇꯧꯔꯦ. ꯍꯧꯖꯤꯛ ꯑꯩꯅ ꯀꯥꯝꯆꯥꯒ ꯅꯨꯡꯁꯤꯅꯈ꯭ꯔꯗꯤ ꯅꯦꯅꯦ ꯅꯪ ꯈꯨꯃꯨ ꯊꯣꯛꯄꯤ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯑꯣꯏꯍꯧꯅꯤꯀꯣ ꯑꯔꯦꯝꯕꯗ." ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯦꯅꯥꯒꯤ ꯄꯥꯎꯈꯨꯝꯒꯤꯗꯃꯛ ꯑꯃꯨꯛ ꯉꯥꯏꯗꯅ ꯄꯤꯡꯀꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯍꯦꯂꯦꯅꯥꯗꯤ ꯑꯉꯥꯡꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯕꯨ ꯂꯥꯛꯆꯕꯁꯤꯗ ꯑꯣꯏꯔꯦ ꯃꯊ꯭ꯋꯥꯏ ꯆꯥꯛꯄ꯫ ꯍꯧꯖꯤꯛꯁꯨ ꯆꯠꯈ꯭ꯔꯤꯕ ꯆꯦꯡꯂꯩꯒꯤ ꯃꯥꯏꯀꯩꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ, ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯇꯞꯂꯞꯅ ꯎꯁꯤꯠꯇꯅ ꯁꯣꯜꯂꯤ,
ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯒꯨꯝꯕꯗꯁꯨ ꯐꯩ ꯑꯩꯅ ꯉꯝꯕ ꯃꯇꯥꯡꯁꯨ ꯂꯥꯛꯈꯤꯅꯤꯅ ꯄꯤꯡꯀꯤ ꯆꯦꯡꯂꯩꯒꯤ ꯃꯇꯧꯗꯨꯗ ꯉꯛꯂꯕꯅꯤ ꯁꯨꯃꯥꯏꯅ ꯁꯥꯊꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯔꯝꯂꯣꯏ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯂꯨꯗꯕꯅꯤ ꯆꯨꯝꯅꯒꯤ ꯈꯔ ꯏꯔꯥꯡ ꯂꯥꯡꯖꯕ ꯃꯥꯜꯂꯨꯕꯅꯤ ꯄꯨꯡ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯃꯔꯤ ꯑꯗꯨ ꯃꯣꯏꯒꯤ ꯀꯥꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯟꯖꯂꯤꯅ ꯃꯥꯜꯀꯣꯝ ꯍꯣꯏ ꯌꯨꯍꯦꯟꯕ ꯍꯣꯏꯗꯨꯕꯨ ꯍꯌꯦꯡ ꯍꯣꯝꯗ ꯆꯠꯂꯨꯁꯦ ꯍꯥꯏꯕꯗ ꯌꯥꯔꯛꯀꯗꯣꯏꯖꯥꯠꯂꯣ ꯁꯤꯔꯕꯂꯥꯅ ꯌꯥꯔꯛꯀꯅꯤꯗ ꯄꯤꯡꯀꯤꯅꯁꯨ ꯑꯃꯨꯛ ꯅꯣꯏ ꯑꯗꯨꯒ ꯂꯥꯏꯔꯤ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯉꯁꯥꯏꯗꯤ ꯀꯃꯥꯏ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯄꯤꯡꯀꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯦꯡꯂꯩꯁꯨ ꯌꯥꯔꯦꯕ ꯅꯪꯁꯨ ꯀꯩꯅꯣ ꯌꯥꯕꯒ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯣ ꯁꯤꯔꯕꯂꯥꯅꯁꯨ ꯀꯣꯛ ꯇꯝꯃꯣꯕ ꯑꯃꯨꯛ ꯆꯥꯍꯟꯗ꯭ꯔꯁꯨ ꯄꯤꯡꯀꯤꯅ ꯑꯗꯨꯗꯤ ꯕꯂꯥ ꯅꯪ ꯑꯩꯅ ꯍꯪꯕ ꯋꯥꯍꯪ ꯑꯃ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯇꯥꯕ ꯍꯣꯏꯅꯦ ꯀꯩꯅꯣ ꯄꯤꯒꯦ ꯅꯪ ꯀꯥꯝꯆꯥꯁꯦ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯀꯩꯁꯨ ꯐꯥꯎꯗꯦꯗ ꯁꯨꯝ ꯃꯁꯛ ꯎꯗ꯭ꯔꯤꯉꯩꯗ ꯅꯣꯏꯗ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯁꯤꯔꯕꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯟꯖꯂꯤꯗꯨ ꯉꯛꯅ ꯀꯩꯅꯣ ꯑꯁꯦꯡꯕ ꯎꯔꯒ ꯊꯤꯔꯦ ꯍꯥꯏꯔꯣ ꯑꯗꯨꯏ ꯅꯠꯇꯦ ꯀꯥꯝꯆꯥꯁꯦ ꯌꯥꯝ ꯐꯖꯃꯜꯂꯦ ꯑꯗꯨꯅ ꯑꯩ ꯑꯁꯥ ꯇꯧꯖꯗ꯭ꯔꯦꯗ ꯄꯤꯡꯀꯤ ꯈꯨꯕꯥꯛꯀ ꯈꯨꯗꯨꯅ ꯍꯥꯏꯔꯦ ꯁꯕꯥꯁ ꯑꯗꯨꯅꯤꯗꯅ ꯄꯤꯡꯀꯤꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯍꯨꯝ ꯑꯗꯨꯗꯤ ꯉꯛꯅ ꯄꯤꯡꯀꯤꯗ ꯌꯦꯡꯂꯩ ꯑꯟꯖꯂꯤꯅ ꯑꯦ ꯀꯔꯤ ꯆꯦꯅꯦꯜꯅꯣ ꯅꯪꯒꯤꯗꯨꯅ ꯄꯤꯡꯀꯤꯁꯨ ꯁꯦ ꯀꯥꯟꯅꯗꯦ ꯅꯣꯏ ꯀꯥꯝꯆꯥꯁꯦ ꯆꯦꯡꯂꯩꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯍꯜꯂꯁꯦ ꯃꯥꯒꯤ ꯍꯦꯂꯦꯅꯥ ꯍꯥꯏꯕꯤ ꯑꯔꯤꯕꯤꯗꯣ ꯃꯤ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯆꯦꯡꯂꯩꯁꯨ ꯌꯥꯔꯦꯕ ꯇꯥꯅꯤꯡꯗꯦꯕ ꯁꯤꯔꯕꯂꯥꯅ ꯑꯃꯨꯛ ꯃꯥꯅ ꯀꯩꯗꯧꯔꯛꯏꯅꯣ ꯄꯤꯡꯀꯤꯗ ꯑꯟꯖꯂꯤꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯄꯥꯎꯗꯨ ꯀꯣꯛ ꯇꯝꯃꯣ ꯄꯤꯡꯀꯤ ꯅꯣꯛ ꯅꯣꯛꯇꯨꯅ ꯉꯁꯥꯏ ꯃꯥꯅ ꯎꯍꯧꯕ ꯊꯦꯡꯅꯍꯧꯕ ꯆꯦꯡꯂꯩꯒ ꯍꯦꯂꯦꯅꯥꯒꯒꯤ ꯃꯑꯣꯡ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯈꯣꯏ ꯃꯔꯤꯁꯨ ꯄꯨꯂꯞ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯟꯖꯂꯤ ꯅꯣꯛꯅ ꯅꯣꯛꯅ ꯃꯗꯨꯅ ꯍꯦꯛ ꯃꯇꯤꯛ ꯆꯥꯏ ꯁꯤꯔꯕꯂꯥꯁꯨ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯑꯁꯦꯡꯕ ꯑꯩꯁꯨ ꯑꯃꯨꯛꯇꯗꯤ ꯅꯣꯏꯒꯤ ꯍꯦꯂꯦꯅꯥꯗꯣ ꯅꯩꯒꯦꯅ ꯈꯜꯂꯤꯕꯅꯤ ꯄꯤꯡꯀꯤꯅ ꯌꯥꯔꯦ ꯅꯪ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯃꯟꯗꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ ꯅꯪꯒ ꯍꯦꯂꯦꯅꯥꯒꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯣꯔꯤ ꯀꯥꯏꯅꯒ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅ ꯑꯣꯏꯅ ꯌꯦꯡꯂꯦ ꯍꯟꯗꯛꯇꯤ ꯑꯟꯖꯂꯤꯅ ꯆꯦꯡꯂꯩꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯌꯥꯔꯤꯁꯦ ꯑꯗꯨ ꯆꯦꯡꯂꯩ ꯊꯨꯝꯒꯤ ꯃꯇꯥꯡꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯋꯥꯔꯤ ꯂꯤꯔꯣ ꯍꯣꯏ ꯂꯤꯒꯦ ꯆꯦꯡꯂꯩꯁꯨ ꯃꯥꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯍꯦꯂꯦꯅꯥꯅ ꯆꯥꯗ ꯊꯨꯝ ꯍꯥꯞꯆꯤꯜꯂꯝꯕ ꯃꯥꯅ ꯎꯍꯧꯕ ꯑꯗꯒꯤ ꯍꯦꯂꯦꯅꯥꯅ ꯃꯥꯒꯤ ꯆꯥꯗꯤ ꯁ꯭ꯇꯤꯜ ꯒ꯭ꯂꯥꯁꯇ ꯍꯩꯔꯧ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯊꯨꯝ ꯍꯥꯞꯄ ꯆꯥꯗꯨ ꯑꯣꯏꯅ ꯁ꯭ꯇꯤꯜ ꯒ꯭ꯂꯥꯁꯇ ꯍꯩꯖꯤꯜꯂꯒ ꯄꯤꯕ ꯑꯗꯒꯤ ꯍꯦꯂꯦꯅꯥꯅ ꯊꯛꯄꯒꯤ ꯃꯑꯣꯡ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯟꯖꯂꯤ ꯅꯣꯛꯂꯒ ꯈꯨꯕꯥꯛꯀ ꯈꯨꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦꯡꯂꯩ ꯗ ꯒ꯭ꯔꯦꯠ ꯄꯤꯡꯀꯤꯅ ꯅꯣꯏ ꯍꯦꯂꯦꯅꯥꯁꯤ ꯑꯝꯇ ꯅꯩꯁꯤꯕ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯋꯦ ꯆꯦꯡꯂꯩꯅ ꯅꯨꯡꯁꯤꯔꯛꯇꯕ ꯃꯥꯏ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯑꯩꯁꯨ ꯃꯥꯅꯗꯤ ꯉꯝꯍꯜꯂꯔꯣꯏꯅ ꯊꯧꯕꯅꯤꯗꯅ ꯁꯤꯔꯕꯂꯥꯅ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ ꯊꯧꯅꯥ ꯐꯔꯝꯕ ꯑꯩꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯝꯗꯕꯁꯤꯗꯤ ꯃꯁꯤ ꯍꯥꯏꯔꯒ ꯅꯣꯛꯊꯣꯔꯛꯏ ꯄꯤꯡꯀꯤꯅꯁꯨ ꯅꯪꯗꯤ ꯆꯤꯟꯗꯅꯦ ꯐꯔꯤꯕ ꯑꯗꯨꯅꯅꯦ ꯆꯦꯡꯂꯩꯗ ꯑꯣꯏꯅ ꯁꯤꯟꯅꯔꯁꯤ ꯃꯣꯏ ꯀꯥꯝꯆꯥꯅꯁꯨ ꯀꯩꯅꯣꯝꯃ ꯈꯟꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯆꯦꯡꯂꯩꯗ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯑꯟꯖꯂꯤ ꯄꯤꯡꯀꯤꯗ ꯃꯃꯤꯠ ꯐꯩꯖꯩꯅ ꯌꯦꯡꯂꯛꯏ ꯆꯦꯡꯂꯩꯅꯁꯨ ꯈꯨꯝꯒꯦ ꯇꯧꯔꯛꯄꯗ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯔꯤꯡ ꯂꯥꯛꯁꯤꯟꯕ ꯑꯗꯨꯗ ꯈꯨꯝꯂꯝꯗꯕꯤ ꯀꯣꯜ ꯇꯧꯔꯛꯏꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯑꯟꯖꯂꯤꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯄꯨ ꯀꯣꯜ ꯇꯧꯔꯛꯏꯁꯤꯕꯣ ꯃꯃꯥꯔꯣ ꯅꯠꯇꯦ ꯄꯤꯡꯀꯤꯅ ꯑꯦ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯄꯨꯟꯁꯤꯉꯥꯟꯕꯅꯤ ꯅꯍꯥꯟꯈꯩꯗꯤ ꯑꯃꯨꯛꯇ ꯇꯧꯔꯛꯇꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯟꯖꯂꯤꯗꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯄꯤꯡꯀꯤꯁꯨ ꯑꯟꯖꯂꯤꯅ ꯈꯪꯅꯣꯛ ꯅꯣꯛꯂꯛꯄꯗꯨꯗ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯅꯪ ꯅꯣꯛꯂꯤꯗꯨꯕꯣ ꯇꯔꯥ ꯇꯞꯄꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯪ ꯈꯪꯄꯣꯠꯇꯦ ꯏꯕꯦꯝꯃ ꯁꯤꯔꯕꯂꯥꯁꯨ ꯆꯦꯡꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯣꯛ ꯄꯥꯏꯔꯣꯗꯅ ꯑꯗꯨꯏꯗꯤ ꯄꯥꯏꯔꯒꯨꯝꯒꯦ ꯀꯩꯁꯨ ꯑꯔꯨꯕ ꯃꯔꯝꯁꯨ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯈꯪꯁꯤꯟꯗꯨꯅ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯁꯤꯔꯕꯂꯥꯅ ꯍꯪꯂꯛꯏ ꯀꯩꯗꯧꯕ ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯀꯔꯤ ꯋꯥꯍꯪꯅꯣ ꯉꯥꯎꯕꯤ ꯃꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯕꯨ ꯀꯩꯗꯧꯕꯅꯣꯌꯦ ꯆꯦꯡꯂꯩꯅ ꯍꯣꯏ ꯆꯠꯂꯨꯔꯣ
Anjali moigi kadagi thoklaklaga khonglei thuna chingsangi ka tamna lakladuna thongjilda leplaga chingsangbu kauri kamcha ho kamcha thongsem ta hango ho kamcha tadro chingsang su taraduna thong adu hangdoraga hairi kaidore bima kaidoba nate kamcha tumdoida phajana tumo phone ga tarokano ekoi su tumadoini hayeng su nganna haudoinina yelagano na hagena lakpani wahai singadu AK-47 gum kaptharamduna Anjali do amu prap chatkirami chingsang Anjali na chatkrabada kagi thongdo lonsilamnaga phamungda changlaktuna hipthai aduga wakhalda sukhalei kaino hoji bimana hairami miyamdubo punsingan base aini khangna jalo moina ataina khangdasu bimanadi soidina khanglamnani as khangdreda nongdamba wakal ngahak khalamlaga masadum tumthakri numittugi nonganbadu usop oibagi punglangni tawribadu yensang sembasu loinakri chak thongbasu hokri nupi maridusu chakumda kai kaino tawduna leiri tanja aduda mama oiribi sunanda changlaktuna hairi hai bima nangsu mapana tholo laigi sonba khotpagi hairani bibas labanina hoima surbaladu ngaklapna hairi kaino biba haidi malaga kaidorage chengleina nangdi adusu khangriba ho khanglagabu amu hanglakadro masi haiduna sunandada amuk onsinduna hairei mama adu kanano biba haibo sunandasu nofet tawraga hairei ataina teda gaura laining chatpe imungdadi bamona lailing sinduna laison tinson tawneidana adugumna maitei laining chatpagisu laison tinson tawriba midubu biba haina kawi adunida o aidina han kai khangdi ngasi khanglasidi ado nakoi kanano machalaga nakoi kamchado amukta kauro magi kada laikibani adugane noigi marupsiga mamagadi mapanda leiramlagi masi haiduna machanupida muk ansinduna makata na hairei sunandado lao bema thosi banidi hoima makoi ani dusu asumna thokre wa khangbi pinkina phat hairei jengle nangna kamchado kauro nanga su khara koinadi aduga surbala ibanina malkom hoyore habado thongal da ngairage jengleina as pulap kauraga punangai sidana surbelana yare kokkauro thengabani pinki samu to adune nganu law chasibani hoi makoi ani dusu amuk haunaraga thokri jenglei tanna chingsangi katamna laklaga thong manakta leptuna ngahak lei adudagi thong adu thenge haiduna makutto thangatpaga chingsangna thong adu hangdorakpaga mapa chanarami animak khangpre khangna handoknei aduga chapmana naslaurei ima chingsang soradu amuktang sangna hondoi aduga magi mityeng adu jenglei thamlei adubu sor hongani phawba khangdaba makai mamit kuptana jenglei bu yengli jenglei mugagi pungo phanektuda I machuna piktakna mapan kotpa maseli anghoba machugi pambom kitang haidaba dop ama litli inafi amasu illi laibaktana malem leisa adu piktakna namli mamai mamiti kari su yaksin teksin tarudi ichamchami adubu mutak tawba pisum ngangtak tawriba dabarabi chinba sangtakna paliba pa kedana fajabi sakfamni masam adusu makok luzarubagi chotli tawri adubu hair clutcher macha amana nakan dagi masam sing adu khaji khomgatuna phajana phajili hek yengbada ing launa pukning hu na phajai adugi sumathakta hauzik waida khanglubagi pakhatkibagi sakfam aduna hena magun hapli chingsang jenglegi adugumba saktam adu urabada apamba haibadu karino khanglamdaba mana ngasidi jengleibu nungsiba khaknatana apamba khoidaba haibadu suori jengleisu chingsangna karisu haidana sum mangonda yenglaga leibedu haire kamsa makhada laigi thoram haudore kumona haye chingsang ngasai makai wakalama da leirubani adubu jengleina wa nganglakpa aduda gyan khanglaktuna haire ha kaidore haibano makhada bibasu lai haye aduna kuma oye o laudana dude kumase hoi
ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯀꯨꯝꯃꯤꯟꯅꯈꯤꯕ ꯑꯗꯨ ꯍꯦꯂꯦꯅꯥꯅ ꯍꯦꯛ ꯎꯍꯧꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯦꯂꯦꯅꯥꯗꯣ ꯑꯃꯨꯛ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯝꯖꯤꯟꯅꯕ ꯃꯈꯩ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯁꯥꯎꯔꯞꯅ ꯁꯣꯜꯍꯧꯏ꯫ ꯃꯤꯊꯤꯡꯒꯥꯏꯒꯤ ꯑꯉꯥꯡꯅꯤ ꯃꯁꯤꯒꯤ ꯆꯍꯤ ꯁꯨꯗꯅ ꯏꯔꯥꯡ ꯇꯧꯕꯤꯁꯦ꯫ ꯃꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯥꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯌꯥꯏꯖꯤꯠ ꯃꯈꯥꯗ ꯐꯝꯗꯨꯅ ꯀꯩꯅꯣ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯒ ꯆꯦꯡꯂꯩꯒ ꯄꯨꯟꯅ ꯀꯨꯝꯃꯤꯟꯅꯔꯛꯄꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯈꯨꯠꯂꯩ ꯊꯨꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯣꯇꯣ ꯑꯃꯅꯤ ꯐꯠ ꯀꯥꯞꯁꯤꯜꯂꯤ꯫ ꯌꯥꯏꯖꯤꯠꯅ ꯅꯥꯔꯣꯟꯗꯒꯤ ꯇꯧꯔꯤꯕꯗꯨꯃꯗꯤ ꯀꯅꯥꯅꯁꯨ ꯎꯍꯧꯗ꯭ꯔꯤ ꯈꯪꯍꯧꯗ꯭ꯔꯤ꯫ ꯆꯤꯡꯁꯥꯡ ꯑꯃꯗꯤ ꯆꯦꯡꯂꯩꯁꯨ ꯃꯈꯥ ꯌꯧꯔꯗꯨꯅ ꯆꯦꯡꯂꯩꯗꯤ ꯆꯥꯛꯈꯨꯝꯔꯣꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯗꯤ ꯌꯥꯏꯖꯤꯠꯀꯤ ꯃꯅꯥꯛꯇ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯑꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯂꯥꯛꯑꯗꯤ ꯀꯣꯛ ꯀꯥꯔꯨ ꯌꯥꯗ꯭ꯔꯣ ꯑꯩꯒꯤ ꯀꯥꯗ? ꯑꯩꯅ ꯀꯥꯔꯛꯑꯗꯤ ꯅꯣꯏꯒꯤ ꯃꯥꯡꯖꯕ ꯈꯔ ꯂꯩꯅꯤ ꯈꯪꯗꯅ ꯀꯥꯔꯛꯇ꯭ꯔꯕꯅꯤ꯫ ꯍꯥ ꯀꯩꯕꯣ? ꯀꯩꯁꯨ ꯅꯠꯇꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯄꯥꯟꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯌꯥꯎꯔꯛꯈꯤꯒꯦ꯫ ꯍꯣꯏ ꯌꯥꯎꯔꯨꯔꯣ꯫ ꯆꯤꯡꯁꯥꯡꯁꯨ ꯑꯃꯨꯛ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯄꯤꯕꯥꯅ ꯇꯧꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨꯁꯨ ꯍꯧꯔꯦ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯑꯗꯨ ꯃꯥꯒꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯎꯍꯟꯗꯅ ꯈꯨꯝꯖꯤꯜꯂꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯈꯨꯝꯖꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯨꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯆꯤꯡꯁꯥꯡ ꯑꯗꯨ꯫ ꯅꯨꯄꯥꯅ ꯀꯞꯄ ꯍꯧꯅꯗꯦ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯀꯞꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯂꯩꯇꯦ꯫ ꯅꯨꯄꯥꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ꯫ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯀꯞꯂꯕꯗꯤ ꯅꯨꯄꯥ ꯃꯥꯟꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥꯒꯤ ꯆꯥꯛꯂꯦꯟ ꯀꯠꯄ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯕꯗ ꯑꯃꯨꯛ ꯍꯣꯝ ꯈꯔꯗ ꯆꯠꯇꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯨꯅꯕꯒꯤꯗꯃꯛ ꯃꯍꯩ ꯂꯥꯡꯅꯔꯛꯏ꯫ ꯃꯥꯜꯀꯣꯝ ꯑꯃꯗꯤ ꯌꯨꯍꯦꯟꯕꯁꯨ ꯆꯠꯄ ꯌꯥꯎꯒꯗꯕ ꯑꯣꯏꯕꯅ ꯃꯌꯨꯝꯗ ꯊꯦꯡꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯍꯦꯂꯦꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯊꯕꯛ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯎꯁꯣꯞ ꯆꯥꯕ ꯂꯣꯏꯕꯒ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯂꯨꯍꯦꯟꯕ, ꯌꯥꯏꯖꯤꯠ ꯑꯃꯗꯤ ꯆꯤꯡꯁꯥꯡ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯒꯥꯔꯤꯁꯤꯡꯗ ꯆꯠꯄ ꯍꯥꯏꯅ ꯌꯥꯅꯔꯦ ꯃꯌꯥꯝ ꯑꯗꯨ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯄꯨꯒꯗꯕ ꯄꯣꯠ ꯆꯩ ꯑꯆꯥ ꯑꯊꯛꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯕ ꯂꯣꯏꯗꯨꯅ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯄ ꯉꯥꯏꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯨꯅꯟꯗꯅ ꯃꯥꯡ ꯊꯥꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯔꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯃꯔꯤ ꯑꯗꯨꯗꯤ ꯑꯌꯤꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯃꯝ ꯁꯦꯠꯂꯤ꯫ ꯃꯔꯝꯗꯤ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯃꯕꯣꯛꯀꯤ ꯎꯁꯣꯞꯀ ꯃꯔꯤ ꯂꯩꯅꯅ ꯆꯠꯄ ꯑꯣꯏꯕꯅ ꯁꯦꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯦꯅꯥꯗꯤ ꯈꯪꯒ꯭ꯔꯥꯎ ꯁꯦꯠꯂꯤ꯫ ꯁꯨꯅꯟꯗꯅꯁꯨ ꯐꯅꯦꯛ ꯁꯦꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯠꯀꯗꯧꯕ ꯃꯥꯅ ꯌꯥꯗ꯭ꯔꯕꯗ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ? ꯆꯤꯡꯁꯥꯡ ꯉꯛꯅ ꯍꯦꯂꯦꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯍꯦꯂꯦꯅꯥ, ꯅꯪꯗꯤ ꯐꯅꯦꯛ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ? ꯍꯦꯂꯦꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯧꯖꯤꯛ ꯑꯁꯨ ꯌꯥꯝꯅ ꯆꯥꯎꯈꯠꯂ ꯃꯇꯝꯁꯤꯗꯕꯨ ꯀꯩꯗꯧꯕꯩ ꯐꯅꯦꯛꯅꯣ? ꯆꯤꯡꯁꯥꯡ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯍꯦꯂꯦꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯨꯒꯠꯅꯩ꯫ ꯑꯍꯜ ꯑꯣꯏꯔꯕ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯃꯁꯨꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯨ ꯃꯔꯤꯗꯤ ꯏꯪ ꯂꯥꯎꯅ ꯅꯨꯄꯤ ꯃꯥꯅ ꯐꯖꯩꯗ, ꯐꯖꯩ ꯍꯥꯏꯁꯤꯅꯤ ꯄꯨꯄꯨꯅ꯫ ꯅꯨꯄꯤ ꯃꯆꯥ ꯃꯔꯤꯗꯨꯁꯨ ꯃꯄꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯗꯨꯗ ꯍꯦꯂꯦꯅꯥꯗꯤ ꯄꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯂꯨꯍꯦꯟꯕ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥ, ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ ꯃꯤ ꯁꯨꯔꯕꯅꯤꯅ ꯆꯠꯂꯁꯤ꯫ ꯍꯦꯂꯦꯅꯥꯗꯤ ꯃꯌꯥꯝꯅ ꯒꯥꯔꯤꯗ ꯀꯥꯈꯠꯇ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯆꯤꯡꯁꯥꯡꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯟꯖꯂꯤ ꯁꯥꯎꯔꯞꯅ ꯁꯣꯜꯂꯛꯏ꯫ ꯃꯁꯤ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯍꯦ, ꯒꯥꯔꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯇꯣꯡꯕ ꯐꯪꯖꯗ꯭ꯔꯤꯕ ꯀꯩꯅꯣ? ꯆꯦꯡꯂꯩꯅ ꯅꯣꯛꯂꯒ ꯌꯥꯔꯦꯍꯦ ꯇꯣꯡꯖꯁꯅꯨ ꯀꯩꯅꯣ꯫ ꯁꯨꯔꯕꯂꯥꯅ ꯈꯣꯏꯁꯨ ꯃꯅꯤꯡꯗ ꯑꯣꯏꯔꯕꯁꯨ ꯇꯣꯡꯁꯜꯂꯁꯨ ꯂꯥꯛꯑꯣ꯫ ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯨꯅ ꯐꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯟꯖꯂꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯩ ꯐꯕ ꯅꯠꯇꯦꯅꯦ, ꯐꯒꯗꯧꯔꯤꯕꯅꯤ, ꯂꯥꯛꯑꯣ ꯇꯣꯡꯉꯨꯁꯤ꯫ ꯆꯦꯡꯂꯩꯅ ꯅꯣꯏ ꯇꯣꯡꯉꯨꯔꯣ, ꯃꯤ ꯃꯔꯤ ꯇꯣꯡꯕꯗꯣ ꯆꯤꯟꯅꯤꯌꯦ, ꯑꯗꯨꯅ ꯑꯩꯗꯤ ꯗꯥꯌꯥꯏꯒꯤꯗ ꯇꯣꯡꯂꯒꯦ꯫ ꯁꯨꯔꯕꯂꯥꯅ ꯆꯩꯈꯠꯂꯛꯏ꯫ ꯆꯠꯂꯣꯗ ꯇꯥꯅꯤꯡꯗꯦ, ꯑꯩꯈꯣꯏ ꯃꯔꯤꯗ ꯀꯅꯥ ꯑꯅꯣꯏꯕ ꯌꯥꯎꯒꯦ? ꯁꯨꯔꯕꯂꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯑꯟꯖꯂꯤꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯟꯒꯦꯔꯥ ꯆꯠꯂꯣꯏꯔꯥ ꯍꯦꯛꯇ ꯅꯝꯁꯤꯜꯂꯗꯕꯅꯤ꯫ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯥ, ꯑꯩꯈꯣꯏ ꯀꯥꯝꯆꯥꯒꯤꯗ ꯑꯣꯏꯅ ꯇꯣꯡꯉꯛꯑꯒꯦ꯫ ꯅꯣꯏꯕꯨ ꯆꯟꯒꯗ꯭ꯔꯅꯦ? ꯆꯟꯅꯤꯕ꯫ ꯐꯔꯦ ꯑꯗꯨꯗꯤ ꯇꯣꯡꯉꯛꯑꯣꯀꯣ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ ꯇꯣꯡꯉꯨꯔꯁꯤ꯫ ꯆꯦꯡꯂꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯃꯤ꯫ ꯄꯤꯡꯀꯤ
ꯌꯥꯔꯦ ꯄꯛꯇꯕꯗꯣ ꯇꯧꯔꯅꯨ ꯇꯣꯡꯔꯁꯤ ꯂꯥꯛꯑꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯦꯡꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨꯅ ꯌꯥꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯆꯦꯡꯂꯩꯁꯨ ꯆꯤꯡꯁꯥꯡꯒꯤ ꯒꯥꯔꯤꯗ ꯇꯣꯡꯕ ꯇꯥꯔꯝꯃꯤ